ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯗꯤ ꯕꯦꯂꯥꯒꯤ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯀꯥꯕ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯦ ꯃꯅꯤꯄꯨꯔꯗ. ꯃꯥꯁꯦ ꯉꯁꯤ ꯑꯗꯨꯝ ꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯑꯦꯛꯖꯥꯝꯁꯨ ꯑꯗꯨꯝ ꯊꯥꯔꯅꯤ. ꯃꯥꯒꯤ ꯗꯥꯎ ꯈꯨꯌꯥꯗꯁꯦꯀꯣ. ꯑꯗꯨꯒ ꯑꯃꯨꯛꯐꯥꯎ ꯇꯝꯃꯛꯇ꯭ꯔꯤꯕ ꯑꯃꯨꯛꯐꯥꯎ ꯇꯝꯗ꯭ꯔꯤꯕ ꯃꯌꯥꯝꯁꯨꯅꯤ ꯃꯥꯅ ꯉꯁꯤ ꯏꯗꯣꯏꯁꯦ. ꯍꯥꯏꯕꯗꯤ ꯍꯩꯕ ꯇ꯭ꯌꯨꯁꯟ ꯆꯠꯄꯅꯤꯅ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯍꯩ. ꯑꯗꯨꯒ ꯌꯨꯝꯗ ꯁꯨꯝ ꯍꯥꯏꯕꯗꯤ ꯌꯨꯝꯗꯗꯤ ꯄꯥꯛ ꯇꯧ ꯌꯥꯗꯦꯕꯀꯣ. ꯑꯕꯦꯅꯥꯎ ꯕꯥꯅꯤ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯕꯅꯤꯅ. ꯑꯗꯨꯅ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ. ꯑꯕꯦꯅꯥꯎꯒ ꯄꯨꯟꯅ ꯚꯦꯟꯗ ꯆꯠꯂꯅꯤ. ꯃꯥ ꯎꯠꯂꯛꯀꯦ. ꯍꯧꯖꯤꯛ ꯃꯥ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤꯕꯀꯣ. ꯍꯧꯒꯠꯂꯨꯕ ꯌꯥꯏ. ꯑꯥꯗ ꯄꯨꯡ 8ꯗ ꯁ꯭ꯀꯨꯜ ꯆꯠꯄꯗꯨꯅ ꯁꯤꯗ ꯅꯨꯡꯉꯥꯏꯕꯤꯗꯦꯗ ꯑꯩꯗꯤ. ꯀꯩꯝ ꯀꯥꯏꯗꯦꯀꯣ. ꯂꯥꯏꯔꯤꯛ ꯍꯩꯅꯕꯅꯤꯀꯣ. ꯑꯣꯏꯔꯣꯏꯗ ꯅꯪ ꯑꯣꯏꯔꯣꯏ ꯍꯥꯏꯗꯥꯏꯅꯦ. ꯀꯩꯝ ꯄꯤꯖꯗ꯭ꯔꯦ ꯅꯪ. ꯀꯩꯝ ꯂꯩꯇ꯭ꯔꯦ. ꯃꯦꯒꯤ ꯂꯩꯔꯦ, ꯃꯦꯒꯤ ꯆꯥꯒꯦ. ꯁꯪꯒꯣꯝ ꯂꯩꯔꯦ, ꯆꯣꯀꯣꯁ ꯂꯩꯔꯦ, ꯄꯨꯔꯤ ꯂꯩꯔꯦ. ꯆꯥꯊꯣꯛ. ꯅꯪ ꯔꯣꯅꯥꯜꯗꯣ ꯄꯥꯝꯕ꯭ꯔꯣ ꯃꯦꯁꯤ ꯄꯥꯝꯕ꯭ꯔꯣ? ꯔꯣꯅꯥꯜꯗꯣ. ꯀꯩꯒꯤ? ꯔꯣꯅꯥꯜꯗꯣꯅ ꯀꯃꯥꯏꯅ ꯇꯧꯕ? ꯔꯣꯅꯥꯜꯗꯣ. ꯑꯁ ꯇꯨꯈ꯭ꯔꯦ ꯃꯥꯏ ꯁꯨꯏꯁꯤꯗꯤ. ꯃꯥꯏ ꯁꯨꯏꯁꯤ ꯇꯨꯈ꯭ꯔꯦ. ꯕꯦꯅꯥꯎ ꯅꯪꯗꯤ ꯀꯩ ꯄꯥꯝꯃꯤ? ꯔꯣꯅꯥꯜꯗꯣ ꯄꯥꯝꯕ꯭ꯔꯣ ꯃꯦꯁꯤ ꯄꯥꯝꯕ꯭ꯔꯣ? ꯔꯣꯅꯥꯜꯗꯣ. ꯗꯣꯅꯥꯜꯗꯣ ꯍꯥꯏꯕ. ꯔꯣꯅꯥꯜꯗꯣ ꯍꯥꯏꯕ. ꯀꯩꯕ? ꯗꯣꯅꯥꯜꯗꯣ ꯍꯥꯏꯕ. ꯔꯣꯅꯥꯜꯗꯣ. ꯅꯪ ꯀꯩꯕ? ꯔꯣꯅꯥꯜꯗꯣ. ꯑꯩꯗꯤ ꯃꯦꯁꯤ ꯄꯥꯝꯃꯤ. ꯃꯌꯥꯝ ꯑꯩꯗꯤ ꯃꯦꯁꯤꯅꯤ. ꯑꯩ ꯐꯨꯠꯕꯣꯜꯗꯤ ꯀꯌꯥ ꯌꯦꯡꯗꯦ. ꯃꯣꯏꯅ ꯒꯣꯜ ꯅꯨꯡ ꯆꯠꯂꯀꯥꯟꯗ ꯁꯨꯝ ꯈꯪꯕꯅꯤ. ꯌꯦꯡꯕꯨꯗꯤ ꯌꯦꯡꯗꯦ. ꯑꯁ ꯁꯨꯏꯒ ꯇꯧꯏꯁꯤꯗꯤ. ꯑꯗꯨ ꯃꯌꯥꯝ ꯃꯣꯏ ꯄꯤꯖꯊꯣꯛꯈꯤꯒꯦ. ꯑꯗꯨꯒ ꯃꯥ ꯂꯣꯏꯁꯟꯕ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ. ꯑꯗꯨꯒ ꯃꯌꯥꯝ ꯕꯦꯂꯥꯁꯦ ꯑꯩꯒ ꯄꯄꯥꯒ ꯇꯧꯔ ꯊꯤꯟꯒꯦ ꯇꯧꯕꯅꯦꯕꯀꯣ. ꯑꯗꯣ ꯄꯄꯥ ꯃꯇꯣꯝꯗ ꯊꯤꯜꯂꯨꯔꯒꯦ. ꯑꯩꯗꯣ ꯏꯁꯥꯗꯣ ꯂꯨꯝꯕꯗꯣ ꯍꯥꯏꯗꯤ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯀꯣ ꯑꯩꯁꯦ. ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯥꯛꯄꯕꯨꯗꯤ ꯚꯦꯟꯗ ꯂꯥꯛꯍꯜꯂꯅꯤꯕꯀꯣ. ꯃꯥ ꯚꯦꯟꯗ ꯂꯥꯛꯅꯤꯡꯉꯦꯌꯦ. ꯚꯦꯟ ꯇꯣꯡꯅꯤꯡꯉꯦꯌꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯂꯣꯏꯁꯟꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯅꯤꯗꯣ. ꯑꯆꯥꯄꯣꯠ ꯂꯩꯌꯣꯟ ꯊꯥꯈꯤꯕꯅꯦꯕ. ꯃꯌꯥꯝ ꯎꯠꯂꯛꯀꯦꯀꯣ ꯑꯗꯨꯗꯤ. ꯂꯥꯛꯑꯦꯀꯣ ꯑꯅꯤꯁꯦ. ꯍꯥꯞꯆꯜꯂꯦ. ꯂꯥꯛꯑꯣ. ꯑꯣꯟꯁꯤꯜꯂꯛꯑꯣ ꯁꯤꯗ. ꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯑꯣ ꯍꯥꯏꯔ ꯀꯗꯥꯏꯗꯅꯣ? ꯑꯁ ꯌꯦꯡꯒꯦ ꯁꯤꯗ ꯑꯣꯟꯁꯤꯜꯂꯣ. ꯍꯟꯅꯤꯅꯦ ꯃꯌꯥꯝ ꯑꯩ ꯐꯖꯕ꯭ꯔꯣ ꯑꯝꯇ ꯍꯪꯉꯣ. ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯁꯦ ꯐꯖꯕ꯭ꯔꯣ ꯄꯛꯆꯕ꯭ꯔꯣ ꯑꯝꯇ ꯍꯪꯉꯣ. ꯁꯦ ꯍꯪꯉꯣ. ꯐꯖꯕ꯭ꯔꯣ ꯄꯛꯆꯕ꯭ꯔോ ꯍꯥꯏꯕ. ꯍꯥꯏꯔꯛꯑꯣꯀꯣ ꯀꯃꯦꯟꯗ. ꯃꯌꯥꯝ ꯁꯤ ꯂꯩꯔꯦ. ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ. ꯌꯦꯡꯒꯦ. ꯍꯣꯔꯦꯟ ꯀꯩꯅꯣ ꯐꯖꯅ ꯏꯔꯝꯃꯨꯀꯣ. ꯅꯪꯒꯤ ꯃꯦꯝꯗ ꯀꯩ ꯍꯥꯏꯗꯣꯏꯕ? ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯝ. ꯍꯥꯏ ꯃꯦꯝ. ꯍꯥꯏꯒꯗꯕ ꯈꯪꯉꯕ? ꯈꯪꯕ꯭ꯔꯥ? ꯀꯩꯃꯤꯡ ꯀꯧꯏ ꯍꯥꯏꯗꯤ ꯕꯦꯂꯥ ꯀꯧꯏ ꯍꯥꯏꯔꯨꯅꯤ. ꯈꯣꯅꯤꯇꯥ ꯀꯧꯏ ꯍꯥꯏꯕꯀꯣ. ꯕꯦꯂꯥꯁꯨ ꯈꯣꯅꯤꯇꯥꯁꯨ ꯀꯧꯏ ꯍꯥꯏꯕꯀꯣ. ꯀꯣ? ꯈꯣꯅꯤꯇꯥ ꯀꯧꯏ ꯍꯥꯏ. ꯂꯥꯛꯑꯣ. ꯁꯤ ꯂꯥꯛꯑꯣ. ꯅꯪ ꯆꯠꯂꯣꯀꯣ. ꯈꯪꯕ꯭ꯔꯥ? ꯃꯌꯥꯝ ꯅꯝꯕꯤꯔꯒꯦ. ꯍꯧꯖꯤꯛ ꯄꯄꯥ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯤ. ꯃꯥ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯤ. ꯃꯔꯝ ꯃꯣꯛꯏ ꯀꯞꯇꯦ ꯁ꯭ꯀꯨꯜ ꯆꯠꯄꯗ. ꯍꯣꯔꯦꯟ ꯍꯩꯇ꯭ꯔꯗꯤ ꯑꯗꯨꯝ ꯍꯩꯇꯦ ꯍꯥꯏꯌꯨꯀꯣ. ꯌꯥꯝ ꯐꯨꯔꯣꯏ. ꯈꯪꯉꯕ? ꯐꯕꯅꯤ. ꯈꯪꯉꯕ? ꯅꯪꯒꯤꯅꯦ ꯍꯥꯏꯕ. ꯃꯣꯏ ꯂꯥꯏꯖꯣꯏ ꯇꯧꯒꯦꯌꯦ. ꯁꯤ ꯂꯥꯏꯖꯣꯏ ꯇꯧꯔꯣ. ꯆꯪꯉꯣ. ꯑꯗꯨꯒ ꯂꯥꯏꯖꯣꯏ ꯑꯩ ꯑꯦꯛꯖꯥꯝ ꯐꯖꯅ ꯏꯔꯝꯒꯦꯀꯣ. ꯑꯩꯒꯤ ꯑꯅꯧꯕ ꯁ꯭ꯀꯨꯜꯁꯦ ꯐꯖꯅ ꯀꯥꯖꯒꯦꯀꯣ ꯍꯥꯏꯌꯣ. खितंग लापथोरो चप्पल तोंगिदो लापना खोरम नक्संगी नसुंदा सुंग खोरम दम खोरम असोंग खोरम ओंजलो दमदा याम गात चंगिनो थोलो सेन तोंगिदो उद्रो लानो खोरम मोर खोरम यालो थोलो तोंग सलाम अदे मपान की लाइदों खोरम बरो चलो यार दे चलो सी खोरम करने बेला चलो चल आगे मपान की लाइद खोरम बरो लाग थो कनो दम लाग न खोरम लाग
야, 가자. 아빠님 또 let poster. 사랑해요. 하약 되나 사랑해요 하야 되나? May catlamdayda mo ucharage. Sasasani jo. Kamain tawdoni khangdi belas. Abenao gi ben lakhre ada. Bela masa khanghan doine bako. Abenao he chakhibaga bela su papana thingrani. Abenao, bye-bye. Abenao, bye-bye. Bella, chakidore. Bye-bye. Bella, bye-bye. Kantoro mo ka? Ingos na. Swing go yadre. Bayam har awi mas ko chapasta. Chakre. Bella sakre ai roida. Why have magi tamakta khamra exam da kamai iru doino na. Adi me ama sakre ai thabak haidi hiru jamai thaja tawgi ge. Hozik me am Bella do kamai torom doina khangde. Khoi masu kana chalo bane bako. La khoi gi moyang lere ki lai ibudo khumlang baharauri khoi ma khoi ma chatlu bane ada haino ama mai lai gi gelak pada udah chậm ai know why haba balance ko jaka ada Bangalore sumang lego chak mana banya kem khanda bado cái nó không đúng hứng thú cái nó su đi được thoải còn liên khanh tụi em ai breakfast sáng với mẹ đó lúc mà sẽ đọc khơi cái birthday ở đây mẹ snan jatra khơi bút lấy trái này đâm lên đánh người nó lấy cái khơi bút lên mà cho mẹ video sẽ am ngoài thôi này Wari di bedak. Mang warna pemalega. Maku datan tok thar he tahu. Sih dah. Kau buat tu hal. Magi. Sudah pocket dah. Money bag hap tu ni bapa. Dah money bag selalu tu lagu dro. Tak tu magi paisa sini aku ni am dah pi betul loi ba. Aduga box na piganda boko mana chaw no ina tawba haidi akhoi gi bank ta thambi bagumba admaina na tawba ko pupu sina machit pi ba pupu go ko khena ba se ko ani se dum khachu khana no ni hamra khoi pu khoi bo ka se unna ya da ba to sti ani mak am ta laitre nuai te khaluraga haidi bonding do mam lai boko aiga mango da moi kapak tot Mangonda, moi gi photo ubo do ai so engeng gi hom rai de lei boy da phamma boy da ning bo do mai ta we ba ko kang de akhoi pu ko le attachment bu de akhoi pu de le ba ko akhoi bo na ga je hak khwai akhoi wa heng bam gi hoina masu have de akhoi gi ko pai angang han bu tholak bu do masu han man ai ni oi ba ni na ko am sina lu na tau pai tau we baka aduna me am attachment su mai ga hena dai bagi nuai ta bado ai di me am video mate ka mu chara ge ai su khun mala e ke na wari ka tang chana ge me am hozik pung baro ta re beda la ani benda beda la kuma tam yore
ꯉꯥꯏꯔꯁꯦ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦ ꯍꯧꯖꯤꯛ ꯇꯣꯛꯇ ꯉꯥꯏꯔꯤ ꯄꯨꯡ ꯌꯦꯡꯉꯨꯔꯀꯥꯟꯗ ꯄꯨꯡ 12 ꯇꯥ ꯂꯩꯔꯝꯃꯦꯕꯀꯣ ꯂꯥꯛꯄ ꯇꯥꯏꯃꯤꯡ ꯆꯞ ꯆꯥꯔꯦ ꯈꯤꯇꯪꯕꯨꯗꯤ ꯍꯦꯜꯂ ꯂꯥꯛꯀꯅꯤꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉꯁꯦ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯣꯒꯤꯒꯤ ꯆꯥꯛ ꯊꯥꯕꯤꯔꯨꯒꯦ ꯗꯣꯒꯤ ꯂꯣ ꯗꯣꯒꯤꯗꯤ ꯀꯥꯡꯁꯣꯏꯒ ꯉꯥꯒ ꯇꯣꯠꯄꯁꯦ ꯌꯥꯝ ꯄꯥꯝꯕꯅꯦ ꯄꯨꯈꯝꯁꯤꯗꯤ ꯃꯣꯠꯂꯦꯗ ꯏꯁꯤꯡꯁꯨ ꯈꯔ ꯌꯥꯎꯔꯦ ꯆꯥ ꯁꯤꯗꯤ ꯆꯥꯛꯁꯤ ꯌꯥꯝꯗ꯭ꯔ ꯃꯥꯜꯂꯦ ꯆꯥꯔꯨ ꯂꯥꯛꯑꯣ ꯉꯥ ꯌꯥꯎꯔꯦ ꯆꯥꯅꯤꯡꯗ꯭ꯔꯤꯕꯣ ꯂꯥꯛꯑꯣ ꯆꯥꯔꯣ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯕꯤꯗꯦ ꯑꯗꯒꯤ ꯉꯥ ꯌꯥꯎꯗ꯭ꯔꯤ ꯆꯥꯕꯤꯗꯦ ꯀꯥꯡꯁꯣꯏꯒ ꯉꯥꯒ ꯃꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯗꯨꯒ ꯃꯥꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯌꯦꯟ ꯑꯐꯨꯠꯄ ꯃꯍꯤ ꯑꯆꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯗꯣꯒꯤꯗꯤ ꯆꯥ ꯑꯗꯨꯒ ꯃꯌꯥꯝ ꯏꯁꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯅꯦꯛꯁ ꯕ꯭ꯂꯣꯛ ꯊꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯏꯁꯥꯁꯦ ꯉꯝꯗꯦꯕꯀꯣ ꯉꯝꯗꯕꯩ ꯉꯁꯤꯁꯦ ꯑꯃꯨꯛ ꯈꯔ ꯐꯩꯌꯦꯅ ꯚꯤꯗꯤꯑꯣ ꯅꯝꯖꯕꯅꯦ ꯍꯥꯏꯗꯤ ꯕꯦꯂꯥꯁꯨ ꯁ꯭ꯀꯨꯜ ꯀꯥꯔꯕꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯅꯝꯍꯧꯒꯦꯅꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯄꯒꯤ ꯏꯅꯔꯖꯤꯗꯣ ꯌꯥꯎꯗꯕꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯏꯁꯩ ꯁꯛꯄꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯕꯦꯂꯥ ꯉꯁꯥꯏ ꯑꯩꯗꯤ ꯈꯪꯍꯧꯗꯦ ꯄꯨꯡꯁꯦ ꯄꯨꯡ 12 ꯇꯥ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯗꯣ ꯄꯨꯡ ꯚꯦꯟ ꯑꯣꯏꯕꯅꯤꯅ ꯃꯤ ꯀꯩꯀꯥ ꯊꯤꯜꯂꯨꯕ ꯈꯣꯠꯂꯨꯕ ꯇꯧꯔꯒ ꯈꯤꯇꯪꯕꯨꯗꯤ ꯊꯦꯡꯒꯅꯤ ꯍꯔꯥꯎꯔꯝꯗꯣꯏꯅꯦ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥ ꯑꯦꯛꯖꯥꯝꯗꯨꯁꯨ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯏ ꯊꯣꯛꯄ ꯕ꯭ꯂꯥꯏꯟꯗꯅꯦ ꯇꯧꯔꯝꯗꯣꯏꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯕ꯭ꯂꯣꯛ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯂꯛꯇꯦꯅ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯗꯦ ꯅꯣꯡꯃꯅ ꯏꯁꯥ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅꯤ ꯅꯣꯡꯃꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏ ꯅꯣꯡꯃꯅ ꯑꯃꯨꯛ ꯑꯣꯟꯅꯤꯡꯉꯛꯀꯅꯤ ꯅꯣꯡꯃꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯃꯥꯏ ꯍꯥꯏꯅꯤ ꯅꯣꯡꯃꯒꯤꯗ ꯑꯣꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯍꯥꯏꯕꯗꯤ 3rd trimester ꯌꯧꯔꯕꯅꯤ나 ꯏꯁꯥꯁꯨ ꯌꯥꯝ ꯋꯥꯕ ꯂꯨꯝꯙꯕ ꯑꯗꯨꯃꯥꯏꯅ ꯍꯧꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯛꯇꯕꯒꯤꯗꯃꯛꯇ ꯑꯗꯣ ꯈꯪꯗꯦ ꯄꯨꯡꯋꯥꯗ ꯋꯥꯏ ꯍꯥꯏꯕ ꯆꯥꯁꯜꯂꯦ ꯋꯥꯅꯤ ꯆꯥꯗ꯭ꯔꯦ ꯋꯥꯅꯤ ꯑꯗꯒꯤ ꯆꯥꯔꯦ ꯑꯣꯟꯅꯤꯡꯉꯛꯀꯅꯤ ꯆꯥꯃꯜꯂꯁꯨ ꯑꯗꯒꯤ ꯂꯥꯝꯃꯦ ꯑꯣꯟꯅꯤꯡꯉꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛ ꯁꯤ ꯐꯤꯕꯝꯗ ꯍꯧꯖꯤꯛ ꯂꯩꯁꯦ ꯗꯣꯛꯇꯔ ꯆꯦꯛꯑꯞꯁꯨ ꯆꯠꯄ ꯃꯇꯝ ꯌꯧꯔꯕꯅꯦ ꯍꯥꯏꯕꯗꯤ ꯊꯥ ꯑꯃ ꯁꯨꯔꯦꯕꯀോ ꯁꯨꯕꯁꯤꯗ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔ ꯇꯥꯗꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯑꯃꯨꯛ ꯆꯣꯟꯊꯔꯒ ꯆꯠꯄꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯁꯨꯝ ꯌꯧꯈ꯭ꯔꯦ ꯕꯦꯂꯥ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯀꯩ ꯃꯣꯠꯂꯦ ꯃꯣꯠꯁꯨ ꯅꯪꯒꯤ ꯁ꯭ꯀꯔꯠ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯕꯥꯅꯤꯗꯤ ꯇꯣꯡꯃꯤꯟꯅꯗ꯭ꯔꯦ ꯑꯗꯣ ꯃꯅꯤꯡ ꯇꯣꯡꯉꯕ ꯃꯥꯅ ꯍꯌꯦꯡꯗꯩꯗꯤ ꯇꯣꯡꯉꯣ ꯑꯌꯨꯛꯇꯣ ꯍꯌꯦꯡꯗꯩꯗꯤ ꯇꯣꯡꯉꯣ ꯃꯤ ꯑꯍꯨꯝ ꯆꯪꯕꯗꯣ ꯌꯥꯔꯣꯏ ꯃꯥꯃꯥ ꯍꯥꯏꯕꯤ ꯍꯥ ꯑꯩ ꯍꯥꯏꯕꯤꯒꯦ ꯌꯦꯡꯒꯤꯁꯦ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯆꯠꯄꯗꯣ ꯀꯩꯗꯧꯕ ꯅꯨꯡꯉꯥꯏ ꯑꯗꯨ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯅꯣꯟꯁꯤꯜꯂꯛꯀꯦ ꯑꯝꯇ ꯂꯦꯞꯄꯨꯕ ꯅꯨꯡꯉꯥꯏꯌꯦ ꯅꯪ ꯐ꯭ꯔꯦꯟ ꯀꯌꯥꯝ ꯅꯪ ꯃꯦꯝꯅ ꯀꯃꯥꯏꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯥ ꯃꯦꯝꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯋꯥꯎ ꯀꯩꯅꯣ ꯌꯦꯡꯒꯤꯁꯦ ꯃꯃꯥ ꯁ꯭ꯀꯨꯜ ꯕꯦꯒꯗ ꯌꯦꯡꯉꯣ ꯌꯦꯁꯜꯂꯦ ꯌꯦꯁꯜꯂꯦ ꯃꯤꯗꯤ ꯃꯗꯨꯁꯦ ꯑꯗꯣ ꯌꯥꯔꯦ ꯁ꯭ꯀꯨꯜ ꯕꯦꯒꯗꯤ ꯇꯣꯛꯈ꯭ꯔꯣꯕ ꯁ꯭ꯀꯨꯜꯗꯣ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯌꯦ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯀꯌꯥ ꯂꯩꯔꯛꯑꯕ 5 ꯃꯃꯤꯡ ꯈꯪꯉꯛꯑꯕ ꯀꯩ ꯃꯃꯤꯡ ꯃꯃꯤꯡꯗꯤ ꯍꯥꯏꯗ꯭ꯔꯤ ꯃꯃꯤꯡ ꯍꯥꯏꯗ꯭ꯔꯤꯌꯦ ꯅꯪꯒꯤ ꯃꯦꯝꯗꯤ ꯐꯕ꯭ꯔꯥ ꯐꯩꯌꯦ 이만아비제 아이나 사나 마닝도 파게 또 마이제 아도 미 시다 미 암레레 아이레레 아도 사나 서 크차나 서레 아도가 미나 아이게 마나비 마오레 nakpane mo kay si nang khangba yawram bana mana bida ai nang di bela na tro hairak pro ha
ꯂꯥꯛ ꯐꯤꯌꯣꯡꯗꯣ ꯂꯥꯛ ꯕꯦꯂꯥꯒ ꯕꯦꯅꯥꯎꯁꯨ ꯂꯥꯛꯑꯦ ꯃꯥ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯁ꯭ꯀꯨꯜ ꯀꯥꯕ Nuai. ꯃꯌꯥꯝ ꯃꯥ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯍꯧꯖꯤꯛ ꯃꯕꯥꯅꯤ ꯐꯤꯌꯣꯡꯗꯣꯛꯑꯦ ꯆꯥꯛ ꯆꯥꯔꯤ ꯕꯦꯂꯥꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯕꯦꯅꯥꯎꯅ ꯁꯤꯡꯖꯨꯒ ꯌꯦꯟ ꯁꯤꯡꯖꯨꯒ ꯆꯥꯔꯤ ꯀꯥꯡꯁꯣꯏꯒ ꯁꯤꯅ ꯉꯥꯒ ꯁꯤꯡꯖꯨ चावा हईते मा फजना हाउब्रा हाथो Nó trôi đấy xong rồi nó sao thì hai rồi. chính thật cái nó hai thôi lâu rồi cả Năm kìa. thôi tôi ngồi tôi hầu rồi chào bây giờ sang đã một Anh đang cái gì rồi? background đi nói top đó आप खमा से मागी bracelet am long चलो बने बको हाइदी का दो हाइदी सीजे मोई हिंग राशि रो खमा नाम खट पतो दो दिमा माथा मोई नुवाई जनबा खमा याम थाजई बको दे सुमाया सिसे लो चलो बने लो बिसाल चंगे मेयोनीज दुका टिफिन मचा मसु खरा हाइदी चंग आइना चंगवा हागी बको चंगे दुका बेलादी वार ब खंगदे बको मैम तुमग्रे बा मासे ऐसे पंबई फुंग बस सलाक साय तो तुमग्रे तो मैम वार ब खंगदे चाग्रे Abenao sida Leima di phone yengi hey ti usta sigo sibi pom bi ne ri pom dai ne ha ngasi gi di bela su tumgre ngasi bela han school ka sumayam nuai re hai re ngasi gi di video se matang solution jarage chilna puna pui kokno na khram jari mathangi video da soidana isai video puduna lakpa ngamba hoijarage ngasigidi chila puna pui kokno na siyang khong mi zigir mana chila puna pui kokno na kramjari thank you for watching my videos bye 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 to